나이것이 밀란기 제너럴 세크레터리 오자 타카바 아두가 나셔널 오타에서 렌시나 밀란기 프레시덴트 오자 노마이님비 이거 question 빠바 토가 번도 야오가 따이고 다스 좀 하고 레이브라 Lama sabe. Room ke an oza. Room na sina room ba. Iro. Kungai bra. Là plugin mà.基本上是打的多，谁的不太。 Thoban Panake, Thoban, Evelyn, Flower English School, the Taba, Kogi, Hariba, Paika Center, Sini, Thobaning on the Leba, Evelyn Flower School, Thobaning on Leba, Kogi, Paika Yamna in the Sina, Zasing Su Yamna is going to Pazana, and Topiri. Pazana is it? Egypt, Ibrahim Flower School, Thobaning on Paika Yamna in the Sina Pazana, Pantoli, okay, Pavoda Tabiriba, Invigilator, or Zasing Su Yamna, Pazana,
ꯁꯥꯇ꯭ꯔꯁꯤꯡ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯒꯥꯏꯗꯂꯥꯏꯟ ꯐꯖꯅ ꯇꯧꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯌꯥꯎꯗꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯔꯤ ꯑꯣꯖꯥꯁꯤꯡꯁꯨ ꯐꯖꯅ ꯑꯩꯈꯣꯏ ꯀꯥꯒꯤ ꯑꯣꯖꯥꯁꯤꯡ ꯏꯟꯚꯤꯖꯤꯂꯦꯇꯔ ꯇꯥꯔꯤꯕ ꯑꯣꯖꯥꯁꯤꯡ ꯐꯖꯅ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯒꯥꯏꯗꯂꯥꯏꯟ ꯇꯧꯕꯤꯔꯒ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯑꯁꯤ ꯊꯧꯕꯥꯜ ꯄꯅꯥꯒꯤ ꯏꯕꯔꯒ꯭ꯔꯤꯟ ꯐ꯭ꯂꯥꯋꯔ ꯁ꯭ꯀꯨꯜ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝ ꯑꯁꯤꯗ ꯇꯥꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯁꯥꯇ꯭ꯔꯤꯁꯤꯡ ꯐꯖꯅ ꯄꯔꯤꯈꯥꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯆꯦꯗ ꯐꯖꯅ ꯈꯨꯝꯕꯒꯤ ꯃꯃꯤꯗꯨꯅꯤ ꯏꯪ ꯀꯨꯝꯖꯥ 2005ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯃꯤꯂꯥꯟꯒ ꯌꯥꯝꯅ ꯁꯦꯜ ꯄꯤꯅꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯡꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯦꯛ ꯇꯝꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯆꯠꯅꯈꯤꯕ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡꯖꯕ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯂꯥꯟꯅ ꯃꯦ 18 ꯃꯌꯦꯛ ꯆꯠꯄ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯍꯟꯗꯛꯁꯦ 10ꯂꯛ ꯁꯨꯕ ꯃꯍꯩꯔꯣꯏꯁꯤꯡ ꯀ꯭ꯂꯥꯁ 1ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯑꯊꯣꯏ ꯑꯍꯦꯟ ꯆꯥꯡꯗꯝꯅꯕꯒꯤ 10ꯂꯛ ꯁꯨꯕ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯏꯁ ꯏꯝꯐꯥꯜ ꯋꯦꯁ ꯕꯤꯁꯦꯝꯄꯨꯔ ꯊꯧꯕꯥꯜ ꯖꯤꯔꯤꯕꯥꯝ ꯑꯃꯗꯤ ꯀꯛꯆꯤꯡꯒꯤ ꯃꯁꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯂꯦꯟꯒꯤ ꯁꯔꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ 3ꯁꯤꯗ 8 ꯍꯥꯏꯕ ꯇꯥꯔꯦ 8 ꯄꯂꯦꯟꯒ ꯌꯥꯎꯔꯒꯀꯣ ꯉꯁꯤꯒꯤꯁꯤꯗ ꯃꯍꯩꯔꯣꯏ 18,000 ꯔꯣꯝꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛ ꯑꯊꯣꯏ ꯑꯍꯦꯟ ꯆꯥꯡꯗꯝꯅꯕ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯂꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯦ 10,000 ꯍꯦꯟꯕꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯨꯝꯁꯤ ꯆꯍꯤꯁꯤꯅ ꯍꯦꯟꯅ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯖꯤꯌꯥꯟꯁꯤꯡ ꯑꯃꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤ ꯃꯤꯂꯥꯟꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯡꯊꯣꯛꯆꯔꯤꯕ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯑꯊꯣꯏ ꯑꯍꯦꯟ ꯆꯥꯡꯗꯝꯅꯕ ꯑꯁꯤꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯤꯂꯥꯟꯕꯨ ꯁꯧꯒꯠꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯟꯇꯔ 93 ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯑꯄꯨꯟꯕ ꯗꯤꯁꯇ꯭ꯔꯤꯛ 6ꯁꯤꯗ ꯁꯦꯟꯇꯔ 93 ꯑꯩꯈꯣꯏꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯃꯦꯂꯣꯟ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯆꯥꯎꯔꯕ ꯃꯍꯩꯔꯣꯏ 18,000 ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯁꯤ ꯃꯤꯂꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯊꯥꯒꯠꯆꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯆꯩꯆꯠ 2 ꯑꯥꯒꯁꯀꯤ 2026 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯃꯤꯂꯥꯟꯅ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯊꯥꯛꯇ ꯄꯥꯡꯊꯣꯔꯛꯄ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯑꯊꯣꯏ ꯑꯍꯦꯟ ꯆꯥꯡꯗꯝꯅꯕ 10ꯂꯛ ꯁꯨꯕ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯩꯔꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟꯅꯁꯨ ꯍꯥꯏꯕꯤꯈꯤꯕ 19,000 ꯆꯥꯡꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯩꯈꯣꯏ ꯑꯊꯣꯏ ꯑꯍꯦꯟ ꯆꯥꯡꯗꯝꯅꯕ ꯑꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯨꯃ ꯐꯣꯡꯗꯣꯛꯆꯒꯦ ꯂꯣꯏꯅꯅ ꯑꯊꯣꯏ ꯑꯍꯦꯟ ꯆꯥꯡꯗꯝꯅꯕ ꯑꯁꯤꯒꯤ ꯔꯤꯖꯜꯠꯁꯤ ꯂꯥꯛꯏꯕ ꯑꯥꯒꯁꯀꯤ ꯇꯥꯡ 13 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯑꯩꯈꯣꯏ ꯄꯥꯎꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯎꯊꯣꯛꯆꯒꯅꯤ ꯂꯣꯏꯅꯅ ꯃꯁꯤꯗ ꯑꯊꯣꯏ ꯑꯍꯦꯟ ꯆꯥꯡꯗꯝꯅꯕꯁꯤꯗ ꯃꯅꯥ ꯐꯪꯒꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯛꯏꯕ ꯑꯥꯒꯁꯀꯤ ꯇꯥꯡ 19 ꯃꯤꯂꯥꯟ ꯂꯤꯡꯈꯠꯈꯤꯕ ꯆꯍꯤ 12 ꯁꯨꯔꯛꯄ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ ꯍꯣꯜꯗ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯁꯤꯒꯤ ꯃꯅꯥꯁꯤ ꯌꯦꯟꯖꯒꯅꯤ ꯑꯗꯨꯒ ꯀꯦꯇꯥꯒꯣꯔꯤꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 1ꯗꯅ 10 ꯐꯥꯎꯕꯁꯤ ꯀꯦꯇꯥꯒꯣꯔꯤ 10 ꯊꯣꯛꯅ ꯑꯗꯨꯃꯛ ꯈꯥꯏꯗꯣꯛꯆꯔꯤ ꯀꯦꯇꯥꯒꯣꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯂꯧꯈꯠꯆꯔꯕ ꯃꯇꯨꯡꯗ ꯀꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ 13 ꯑꯃꯁꯨ ꯈꯟꯒꯠꯆꯔꯤ ꯂꯣꯏꯅꯅ ꯍꯦꯟ ꯔꯥꯏꯇꯤꯡ ꯈꯨꯏ ꯐꯖꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯑꯃꯃꯝ ꯑꯩꯈꯣꯏ ꯀꯦꯇꯥꯒꯣꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯧꯈꯠꯆꯔꯤ ꯂꯣꯏꯅꯅ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯁꯤ ꯑꯩꯈꯣꯏ ꯃꯅꯥ ꯑꯣꯏꯅ ꯂꯨꯄꯥ 9,000 ꯂꯨꯄꯥ 3,000 ꯂꯨꯄा 3,000 लोइना कंसुलेशन की ओइना लुपा 1,000 थमजरी हेंड राइटिंग की 1,000 लोइना मसिगी मतत कोई मोमेंटो अमदि सर्टिफिकेट लोइना लेंयानसु कोई चांगतमनबसिदा कोई मना फंगबा महिरोइसिंगना सुंसोय सोइदना फंगबद याउबिगनी लोइना लाइबा अगस्त की तांग 19 मिलाल की फाउंडेशन डे कुलुमदोय सुबह थोरम नुमित असिदा मना येनगदौरिबसिदा कनागुंबा लैबाक की कनागुंबा ओनाइसल अमतना बन ब्लॉकेट तौबिदनबा अमुकजु हना मिलाल की माइगेदगी लमदमसिगी मियामदा अपील तौजरी हाबा वाफमसि थमजरी।